ꯃꯌꯥꯝ ꯉꯁꯤꯗꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯄꯨꯟꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯁꯤ. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ. ꯖꯣꯍꯟꯅ ꯂꯦꯡꯕ ꯐꯕꯨ ꯄꯥꯎ ꯄꯟꯗꯨꯞ 35 ꯄꯗ 4. ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯌꯨ, ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯒꯦ. ꯗ꯭ꯔꯈꯥ 4ꯗ ꯃꯁꯥꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯂꯩꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯊꯟꯇꯅ ꯃꯍꯩ ꯄꯥꯟꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯅꯁꯨ ꯃꯍꯩ ꯄꯥꯟꯕ ꯉꯝꯗꯦ. ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ. ꯊꯧꯖꯥꯟ ꯍꯩꯔꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯅꯆꯥꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯒꯗꯧꯔꯦ. ꯏꯄꯥ ꯏꯁꯣꯔ, ꯑꯆꯥꯕ ꯃꯇꯝ ꯄꯤꯅꯕꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ. ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ. ꯍꯥꯏꯗꯣꯛꯆꯔꯤꯕ ꯅꯆꯥ ꯑꯩꯍꯥꯛ ꯇꯥꯃꯤꯟꯅꯒꯗꯧꯕ ꯄꯨꯝꯅꯃꯛꯄꯨ ꯊꯋꯥꯏ ꯑꯃꯠꯇꯅ ꯂꯣꯏꯅꯕꯤꯗꯨꯅ ꯅꯪꯒꯤ ꯋꯥꯍꯩꯗꯒꯤ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯐꯪꯕ ꯉꯝꯍꯟꯕꯤꯌꯨ, ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ. ꯑꯥꯃꯦꯟ. ꯑꯩꯈꯣꯏꯅ ꯂꯦꯜꯂꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯑꯁꯤ ꯈ꯭ꯔꯤꯁꯇꯗ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ. ꯃꯁꯤ ꯒꯂꯇꯤꯌꯥ ꯄꯟꯗꯨꯞ 2 ꯄꯗ 10, ꯐꯤꯂꯤꯄꯤꯌꯥ ꯄꯟꯗꯨꯞ 1 ꯄꯗ 12ꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ. ꯈ꯭ꯔꯤꯁꯇꯗ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯄꯨꯟꯁꯤꯅꯤ. ꯖꯤꯁꯨ ꯌꯥꯎꯗꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯑꯔꯦꯝꯕꯅꯤ. ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ. ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯩꯖꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯂꯩꯕꯤꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯋꯥꯁꯛ ꯄꯤꯔꯝꯂꯕꯅꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯅꯤ. ꯈ꯭ꯔꯤꯁꯇꯗ ꯂꯩꯕꯒꯤ ꯄꯥꯝꯕꯩ 5 ꯈꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯍꯥꯟꯕꯗ, ꯁꯥꯁꯇ꯭ꯔ ꯄꯥꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯉꯝꯒꯅꯤ. ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯁꯥꯁꯇ꯭ꯔ ꯄꯥꯕꯅꯤ. ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯁꯥꯁꯇ꯭ꯔ ꯄꯥꯔꯤꯕ ꯃꯤ ꯑꯗꯨ ꯈ꯭ꯔꯤꯁꯇꯗ ꯌꯥꯝꯅ ꯅꯛꯅ ꯂꯩ. ꯁꯥꯁꯇ꯭ꯔ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕ ꯃꯤ ꯑꯗꯨꯗꯤ ꯖꯤꯁꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ. ꯁꯥꯁꯇ꯭ꯔꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ. ꯃꯥꯒꯤ ꯋꯥꯍꯩ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯩ. ꯃꯔꯝ ꯑꯗꯨꯅ ꯁꯥꯁꯇ꯭ꯔ ꯇꯠꯇꯅ ꯄꯥꯔꯤꯕ ꯃꯤ ꯑꯗꯨꯅ ꯏꯁꯣꯔꯗ ꯅꯛꯅ ꯂꯩ. ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔ ꯄꯥꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯏ. ꯁꯥꯁꯇ꯭ꯔꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ. ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ. ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯗ ꯂꯩ. ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔꯗꯒꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯑꯗꯨ ꯈꯪꯕ ꯉꯝꯃꯤ. ꯁꯥꯁꯇ꯭ꯔ ꯄꯥꯗꯨꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯂꯤꯕ ꯃꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯗ ꯅꯛꯅ ꯂꯩ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔ ꯄꯥꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯇꯧꯕꯒꯨꯝꯅ ꯑꯈꯟꯅꯕ ꯁꯔꯨꯛ ꯈꯔꯗꯪ ꯑꯩꯈꯣꯏꯅ ꯄꯥꯔꯣꯏꯗꯕꯅꯤ. ꯈꯔꯕꯨ ꯂꯨꯅ ꯈꯜꯂꯒ ꯈꯔꯕꯨ ꯊꯧꯑꯣꯏꯗꯕ ꯇꯧꯔꯣꯏꯗꯕꯅꯤ. ꯃꯔꯝꯗꯤ ꯁꯥꯁꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁꯣꯔꯒꯤ ꯁꯣꯔꯗꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤ. 2 ꯇꯤꯃꯣꯊꯤꯌꯥ ꯄꯟꯗꯨꯞ 3 ꯄꯗ 13. ꯑꯔꯤꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯕꯤꯕꯒꯤ ꯃꯄꯥꯟꯅ ꯂꯦꯞꯈ꯭ꯔꯕ, ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯗ꯭ꯔꯕ, ꯂꯧꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯕ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯅꯤ. ꯅꯍꯥꯛꯅ ꯁꯥꯁꯇ꯭ꯔ ꯄꯥꯔꯤꯕ꯭ꯔꯥ? ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕꯒꯤ ꯑꯅꯤꯁꯨꯕ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯅꯤ. ꯖꯤꯁꯨ ꯊꯥꯖꯕ ꯃꯤꯗꯤ ꯏꯁꯣꯔ ꯅꯤꯡꯕ ꯃꯤꯁꯤꯡꯅꯤ. ꯏꯁꯣꯔ ꯅꯤꯡꯕ ꯃꯤꯅ ꯏꯁꯣꯔꯗ ꯇꯠꯇꯅ ꯍꯥꯏꯖꯩ. ꯇꯠꯇꯅ ꯍꯥꯏꯖꯔꯤꯕ ꯃꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯗ ꯇꯠꯇꯅ ꯂꯩ. ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯅꯤꯖꯕ ꯈꯛꯇ ꯅꯠꯇꯦ. ꯄ꯭ꯔꯥꯔꯊꯅꯥꯗꯤ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ. ꯏꯁꯣꯔꯒ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤ ꯑꯗꯨ ꯏꯁꯣꯔꯗ ꯅꯛꯅ ꯂꯩ. ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯉꯝꯃꯤ. ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯌꯣꯟ ꯑꯔꯥꯟ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯗꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯗ ꯍꯥꯏꯗꯣꯛꯆꯒꯗꯕꯅꯤ. ꯑꯍꯥꯟꯕ ꯖꯣꯍꯟ ꯄꯟꯗꯨꯞ 1 ꯄꯗ 7. ꯀꯅꯥꯒꯨꯝꯕꯅ ꯈꯟꯕꯒꯨꯝꯅ ꯀꯟꯕꯤꯕ ꯐꯪꯈ꯭ꯔꯕ
ꯑꯩꯈꯣꯏꯅ ꯄꯥꯞ ꯍꯥꯏꯗꯣꯛꯄ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯣꯏꯗꯧꯕꯅꯤ꯫ ꯄꯥꯞ ꯍꯥꯏꯗꯣꯛꯆꯕꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒ ꯅꯛꯅꯍꯜꯂꯤ꯫ ꯄꯥꯞ ꯍꯥꯏꯗꯣꯛꯆꯕꯅ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯉꯝꯍꯟꯕꯤ꯫ ꯅꯍꯥꯛꯅ ꯇꯠꯇꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯑꯌꯣꯟ ꯑꯔꯥꯜ ꯍꯥꯏꯗꯣꯛꯆꯔꯤꯕ꯭ꯔꯥ? ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯤꯕ꯭ꯔꯥ? ꯈ꯭ꯔꯤꯁꯇꯗ ꯂꯩꯕꯒꯤ ꯑꯍꯨꯝꯁꯨꯕ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯊꯥꯖꯕꯁꯤꯡꯅ ꯇꯤꯟꯅꯕꯗ ꯌꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯕꯒꯨꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯔꯝꯅ ꯂꯣꯛꯗꯥꯎꯟ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕꯁꯤꯡ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤ, ꯁꯤꯡꯂꯨꯞ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕꯁꯤꯡꯅ ꯇꯤꯟꯅꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯌꯥꯎꯕ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯌꯤꯁꯨꯅ ꯍꯥꯏ, ꯑꯩꯒꯤ ꯏꯃꯤꯡꯗ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯅ ꯇꯤꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩ꯫ ꯊꯥꯖꯕꯁꯤꯡꯅ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯇꯤꯟꯅꯩ, ꯏꯁꯣꯔ ꯈꯨꯔꯨꯝꯃꯤ, ꯐꯦꯂꯣꯁꯤꯞ ꯇꯧꯏ꯫ ꯑꯁꯨꯝꯅ ꯊꯥꯖꯕꯁꯤꯡꯅ ꯇꯤꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯌꯤꯁꯨꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯦꯞꯇꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕꯗ ꯌꯥꯎꯔꯤꯕ, ꯁꯤꯡꯂꯨꯞ ꯇꯤꯟꯅꯕꯗ ꯌꯥꯎꯔꯤꯕ ꯃꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯗ ꯅꯛꯅ ꯂꯩ꯫ ꯑꯗꯨꯕꯨ ꯁꯤꯡꯂꯨꯞꯀꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯡꯂꯨꯞꯀꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯗꯨꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯗꯨꯅ ꯇꯤꯟꯅꯕꯗꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯅꯠꯇꯦ, ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯒꯤ ꯊꯕꯛꯅꯤ꯫ ꯃꯈꯣꯏꯕꯨ ꯏꯁꯣꯔꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕꯤꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯇꯤꯟꯅꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯤꯡꯂꯨꯞꯀꯤ ꯑꯌꯥꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯏꯁꯣꯔ ꯈꯨꯔꯨꯝꯕꯗ ꯌꯥꯎꯔꯤꯕ꯭ꯔꯥ? ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ꯭ꯔꯥ? ꯊꯥꯖꯕꯁꯤꯡꯅ ꯇꯤꯟꯅꯕꯗ ꯅꯍꯥꯛ ꯌꯥꯎꯔꯤꯕ꯭ꯔꯥ? ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯌꯥꯅꯅꯕ ꯃꯔꯤꯁꯨꯕ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯅꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯄꯨꯝꯕꯗ ꯆꯠꯇꯨꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯂꯩ ꯍꯥꯏꯅ ꯌꯤꯁꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯥꯊꯤꯅ ꯂꯦꯡꯕ ꯑꯐꯕ ꯋꯥꯄꯥꯎ, ꯄꯟꯗꯨꯞ 19, ꯄꯗ 19 - 20꯫ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕꯁꯤꯡꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯌꯤꯁꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯦ꯫ ꯏꯁꯣꯔ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯊꯥꯖꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯂꯦꯞꯇꯅ ꯁꯟꯗꯣꯛꯂꯁꯤ꯫ ꯊꯥꯖꯕꯁꯤꯡꯗ ꯁꯟꯗꯣꯛꯄꯤꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯏꯚꯥꯟꯖꯦꯂꯤꯁꯁꯤꯡ, ꯁꯤꯡꯂꯨꯞꯀꯤ ꯑꯍꯜꯁꯤꯡ, ꯄꯥꯁꯇꯔꯁꯤꯡ ꯏꯁꯣꯔꯅ ꯈꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯦꯝꯕꯔꯁꯤꯡꯕꯨ ꯇꯝꯕꯤ ꯇꯥꯛꯄꯤꯕꯒꯤ ꯃꯇꯤꯛ ꯑꯃꯁꯨꯡ ꯍꯛ ꯑꯗꯨ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯤꯕꯅꯤ꯫ ꯁꯤꯡꯂꯨꯞꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯅꯕ ꯈꯟꯗꯣꯛꯄꯤꯕ ꯃꯇꯝꯗꯗꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯥꯖꯕꯁꯤꯡꯕꯨ ꯊꯤꯔꯒ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯕꯗꯤ ꯃꯤ ꯑꯗꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯤ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯈ꯭ꯔꯤꯁꯇꯗꯒꯤ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯤꯕ꯭ꯔꯥ? ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯍꯥꯛꯅ ꯁꯥꯈꯤ ꯄꯤꯔꯤꯕ꯭ꯔꯥ? ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯌꯥꯅꯅꯕ ꯃꯉꯥꯁꯨꯕ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯌꯤꯁꯨꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯍꯥꯛꯅ ꯃꯥꯒ ꯂꯣꯏꯅꯅ ꯂꯩꯐꯝ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯌꯤꯁꯨꯅ ꯍꯥꯏ꯫ ꯌꯣꯍꯥꯟ ꯄꯟꯗꯨꯞ 13, ꯄꯗ 19꯫ ꯌꯤꯁꯨꯒ ꯂꯣꯏꯅꯅ ꯂꯩꯐꯝ ꯁꯦꯝꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯂꯩꯐꯝꯗꯤ ꯌꯤꯁꯨꯒꯤ ꯅꯥꯛꯇꯅꯤ꯫ ꯌꯤꯁꯨꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯌꯤꯁꯨꯗ ꯂꯩ꯫ ꯌꯤꯁꯨꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅ ꯌꯤꯁꯨꯗ ꯂꯩ꯫ ꯌꯤꯁꯨꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅ ꯌꯤꯁꯨꯒꯤ ꯌꯥꯊꯪ ꯏꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯌꯤꯁꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯑꯆꯨꯝꯕ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯍꯥꯏꯕ ꯏꯟꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯌꯥꯊꯪ ꯏꯟꯗꯕ ꯍꯥꯏꯕꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯉꯩ ꯃꯧꯁꯤꯁꯨ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯏꯟꯗꯕꯒꯤ ꯃꯔꯝꯅ ꯀꯅꯥꯟ ꯌꯧꯕ ꯉꯝꯈꯤꯗꯦ꯫ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯌꯤꯁꯨꯒꯤ ꯌꯥꯊꯪ ꯏꯟꯗꯕ, ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯍꯦꯟꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯗꯤ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯉꯝꯗꯅ ꯂꯃꯈꯥꯡꯗ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯤꯁꯨꯅ ꯀꯟꯕꯤꯔꯕꯗ ꯌꯥꯊꯪ ꯏꯟꯕ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ, ꯍꯥꯏꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕ ꯃꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯃꯥꯒꯤ ꯌꯥꯊꯪ ꯏꯟꯅꯅꯕ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯅꯤ꯫
ꯅꯍꯥꯛꯅ ꯌꯤꯁꯨꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯤꯕ꯭ꯔꯥ? ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯂꯩꯗꯨꯅ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯜꯂꯁꯤ꯫ ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫